ngasigi hauzik phawbagi maru oiba pausing lamdam asigi sokna ba government asina karigumba thabak amata tawroi haina chief minister N Biren na BJP ki 39 suba kumon thoramda phongdokre BJP na luchingba sarkar na sathariba scandal asina sarkar gi employees singi tolop amadi pension piba ngamdabani haina congress na maral sikre amade Commonwealth Games ta Manipur gi weightlifter Khumukcham Sanjita Sanu na 2 kilogram yankai hundoi gi kanglupta gold medal lokre kurumjare ISTV pawmiang tabiriba singutaram nokjare haujima pungiba paw Bharatiya Janata Party BJP lingkhat khibagi 39 suba mapok kumon thoram India gi atai state singda pangthokna bagum ngasi Manipur da su pak sana pangthokre mapung oiba thoram BJP Manipur Pradesh na sinduna nitai pa chuthek leiba party gi head office ta pangthokhe taram maduda party asigi president KSS Babananda chief minister N Biren minister MLA hanagi president Singh amadi party gi makok thongba luchingba kaya su sarukya ke Tharonggi sarukama oina BJP lingkat khiba mioi singi photo da lei sukat paga loinana lairik ahum su phongke chief guest oina sarukya khiba chief minister N Biren na Manipur da lairiba BJP na luchingba government ase lamdam asigi mina lengak pani mapalonggi mina khut thingjil haloi lamdam asi sokna ba thabak machet amata tawroi handa good friday numitta financial year closing date tabana Christian lining satpa singda suti lauthok lubadagi nungai handaba pokhan khiba adu makoi gi daba komtho u haina government na khangan khiba leike Manipur amadi India gi mingsat purakli ba Sanjita Chanu amadi Mirabai Chanu gi damak chauthok saba poi makoi anida lupa lakh 15 piragani government asi yangsin ba mioi yami maramaduna minister amadi MLA sing section ba mathau tai BJP na luching ba government asi awa ana taraba amadi lairaba myam gi damak leibani makha tana su makoi gi damak kathok baga loinana thabak paikhat khigani government su paigani haike Bharatiya Janata Party ngasi Manipur da lengak sasan tawri busi atop state gi laaga mi woina laaga se sasan tawri nate aikhoi gi lamsi dagi poksaba indigenous population du dagi sumnagi party du gi ideology party du da tawrakanda lamdam sigi mina lamdam sigi mehoron dagi leiraiba khoina lengak sasan tawjabani aduga tawkhigani haibisi mayam dai message oina pijage atopa mapan gi kari gi khutna lengak sasan tawroi lamdam sida sawbani lamdam sida sidoni lamdam sigi sokpa machet na BJP na tawroi haibise masi mayam dai message oina pijage Chief Minister na makhatana handak second MR campus tagi nomai macha yankhai taruk mangkiba adu mamangi mikhalda sijinarambagi khudam phangle government asi laktringai March ki tang ahumda AR na Tamelong district tagi faraga sinarakpa khulai paiba lup amagi mioi anina pairam khiba nomai adugi number ga sinarakpada yawba number ga chanaramkhe masina mikhal aduda nomai sing adu sijinare haiba takpani masigi mathakta lamda masida thokhiba misi minagi thodok kaya dasu nomai sing adu sijinaram loi hainingai leite makata na thizin khigani phataba thabak kaya tawrakpa yabagi oithokpa leibana government asida yauriba mioi sing section bachangi handak financial year ga mari leinana lana sel kaithokre haibagi maral ama sirakliba si sel kaithokhiba leite karigumba phataba sarau khara tawrakadore haibagi chingnaba leibadagi check amata sel kaithokpa yadana ba government na bank ta khangan badagi senaba mioi sing phagat pangam khibani loktak scam ngarang government asina ayaba piraba matungda CBI da sinakre haike March tarik ahum, engon da record lere, investigation da fange. Hari March tarik ahum da hari banu maise, huji ki second emar da ki mangi banu maise kam number chana rame. Adu orang kati nong maisi March tarik ahum jiki mamang da mangi sindi are ko. Adu ka Assam Rifle na irakpa reports da karya pange bo from reliable source. Mafam khara da khulai pai ba khara na election ga mari leina ba card, Aadhaar card, amadi election card. Mulleba pau phangbadagi thiba chalubada phabani haidana tarokadi nongmai mangalamisi political election ga mari leinarami heba
corruption na mang thara thara ka loin lak ramin ai khoi do ji ai khoi gi ngasi gi mirol si da khoi adki mati khudong thin ngai we helle Party ki President KS Babanandana Chief Minister N Birenbu mahakna thengnarakpada khwaidagi fit oiba amasung miyamgi damak khanba Chief Minister ni haina singtharaduna BJP hariba party asi nationalism da thajaba party ni Narendra Modi na pamliba si change purakpanate transformation ni Science haibasidi leirambadagi ahongba khara pibani transformation haibasina leiramba adu maru phukna langthoklaga ahongba purakpani masini maki anoba India gi manglan India da leiriba state singi manungda state kunma thoi BJP na lengakpa state oire makata na government asi hena phagat handuna India da lengak hansi hairabadi Manipur dagi MP ani makhoida khudol tawbu changi Lok Sabha gi mikhal naksilakpana opposition party sing hauzik masa khingalakle ningthina parliament phamba ngamdre Madugi damak Narendra Modi na BJP gi MP Singh thabak sukhidaba numit kulumdoi tolop lawre haina lawthokre lebaki oiba political movement ama mai pake hairabadi miyamgi ihau sagat pachangi haike Pajagi enthusiasm pajasi involved to bom change masi nei na mayam haijani ni bisi karamai toroga kari toroga pajagi movement asi ontho matam sili ching da su tam da su ke punna lengindaraga ching da chasan dana tam singi mina tam da laktana ke kari toroga masi gi movement sibu afa movement mo hendra masi ke chingni tammi natraga ke manipur gi akai kai be abagi ki bele ram do masi once ko ki ba taraga di hajik le be khongkang sire sida thajabi economic development natra development di yam line la kani kari gumba koi na masi aki be se chung le raga thabak to matam da ke any program laksanu any political economic development laksanu madu mai pakung namo aduna masi aham bo ina masi people's movement ama ohen bang amagadi ngasi manipur gi akhoi gi thangdeli khongthang asi akhoi sinchoi soidan loina ma mai pakadana Sasinaba bill na lokthokhiba sanfamasi lupa crore kuntra henbagini BJP na luching ba sarkar asina chathari ba scandal asina sarkar gi employee singi tolop amasung pension piba ngamdabani haina MPCC gi wangangloi MLA kes jokishan na ngasi Congress Bhavan da pangthokpa paumui singa unabada phongdokre scandal asigi matangda sarkar na chumba tawi hairabadi ruling opposition yauna committee semduna thigat hangadabani haina wangangloi jokishan na makhata na phongdokhe Works Minister na sasinaba bill sajinaduna lokthoknaba honaramba lupa crore ahum khaktani senaba miyoi phare hariba se praja miyam da oidaba ngangbani lokthokriba selfam di lupa crore kuntra henbagini selfam adusu blacklist tawkraba contractor SN Panmainani financial year gi state fund March 19 da sajinaba loikrabasu non plan gi senfam sing lokthokkhibana maram oiduna hojik Manipur da financial crisis mayopnarakpani haike Contractor payment pithok raga contractor na paisa single ani haibasi ya abra haibase masi Manipur pajamyam kharada khoi rule khangda basing di utjai gi bi ai adubu Manipur gi lai lai shu hairaba civil service exam pass torba MCS IS officer myam secretary kidar myam ni ta awada yamna chawna nokninga da wo phom mani masigi akhoi mamang account gi leiriba state plan gi not central sponsor scheme gi paisa me ama divert tok thoga tolo pho pi na leiri hai base akhoi miyam na khangabani hoji chawthong na khoi na challenge story kanamba department da hoji tolop thado ge ba imphal is na tana kanamba jaga da pension pi lage ba hoji finance collapse to ubigi na tro aduna Manipur paisa miyam na miyam gi senglaba paisa meyam ama meyam dagi nungai tarabat meyam ama leirgasu nam dana sarkar gi pibam thokpani akhoi lebak si go megin tax pidiba tax meyam ase leiriba sam sarkar sna nam thak toraga mangan khra haba se ngasi Congress party na akhoi na lebak meyam da thamjari ji check iriba sing che paklak na khoi na assembly da si yam toina handak sakhibi law raba blacklist pa asaba bank ri thambagi blacklist le haiba contractor nupam gi maming da paktak den oira me haiba se masi masu akoina charge taw masi masu angak pomani blacklist taw gi thika bo piwam thokte na koina assembly da koi MLA myam na koi high charge taw grabani koi out book taw grabani aran ba thabak ne na hari ba thika da ran nan plan da takat na paisa I tho mani tawis ara leba myam na judgment taw biu myam gi man ro paisa si mangan gumsi ara leiriba honorable chief minister na lenga asi asumba wail tawi taw debese lebak myam na judgment pibiu
ngasi paumui singa unaba aduda Congress MLA kaya su saruk yake haujuk chathariba Commonwealth Games ta Mirabai amadi Sanjita Chanuna gold medal lorok pada nungai ba phongdu paga loinana makhoi gi mafamda Congress party gi maike dagi ikai khumna butke Australia ki Gold Coast ta chathariba kunmathoi suba Commonwealth Games ta ngasi su Manipur gi weightlifter kumukcham Sanjita Chanuna kilogram 52 gi kanglupta gold medal lokre Magna punna kg chama marfudani thoi thangatuna India gi oina gold medal ani swankre Commonwealth Games for Sanjita Chanu of India. Kaksing Kuno Umatel Awang Lekai dagi hauzikna Thongju Part 2 Chigong Lei Makong da leiraba Kumukcham Lukhoi amadi Tekon Leimagi masa mangagi manungda Kumari Sanjita Homsbi masa nupine Sai kunmari rom tangai dibi Kumari Sanjita gold medal laure tabada imung manung amadi lekai miyamna bamula thaduna harau tayama phongdokre aikoi gi paumina chatluba matanda lekai miyamna Sanjita gi yumda laktuna harau tayama phongdokna ramba thengna rakhe Sanjita gi apokpa lukhoi amadi apokpi tekon leimana macha ningol Sanjita miramda leiduna sanaba asigi mahutta iramda masida leiduna sanaduna makha tana lamda masigi mingchat purakna ba sana haningi hirama sida mari leinaba singna miyeng changbinaba phongdorakhe haurak badadi moi yawana isaji semnga hona bada mathanda natamna moi manga ju hona bada isaji chana bai paisa piu hai bada ai ko ngawdra wanda bha yawi mana isingak thadra ai si ima ai si chana ba to ojra da nang chana ba to ko ya yaro ai lei mengai to kan ai yo ju ai isagi tamak tadi yo laga chanan gane na ai ko chen chen laga maru khomi gang de gari gang da magi ngamda magi phang pa to lop chin ma pan phang pa to lop chin ko na dana ai yum nga ai da ipam de gar law am de gar law ga kan moi ngamda ba ju hona kan adu ma jo aina hai ibe ma aina ne tawri imana ne noi kan taw noi wakal han badi ya de ngamda ma ju hona gani moi wakal han dana badi kan na hai la ai ge sa no pi sina gol pa ko da hapam khangna me noi adu mana 48 kg de sanere matamda akoina yamna wadana yamna waina mati kamanjal so fangni habe asal ram to hanak 53 kg langkhal ko matam sidagi di magi han or midu gi performance tartana atopa akan ba kana go magi lamba se pa matam no kodra habe gi singna jaba amal lajiki adu ikang khangudana hanak mana gol pa ko da atimati harauje nupi obenina mapal lamda lagi ba basi nuaje de ing manungi nupi obigi program Manipur sarkar gi makhada ma ki sana ba po sama piraga Manipura thawak toni mamangda ma police constable gi appointment piaktana rakhi appointment do akoi isa phangje kudak ta join tawadana adu appointment do akoi gi constable gi appointment pi bana ma masa bana join taw ya ki dana akoi lojaki de aduna madurigi ena sauba sibigumba po sama mai qualification ka sana po sama kanbiraga sarkar pibiraga ti kwai nuaje gane asato Hawi satari ba Commonwealth game asida ngarang Manipur gi nubi sanaroi amana Mirabai Sanuna gold medal ama lokro matungda ngasi so amona weightlifting gi 53 kg da kumukcham Sanjitana gold lauduna India gi ming chat propoi habisi Manipur gi wena so hena sauthusna oiba yamna nungai ngai oiba kodugumba tangkak amani asiuma tangkak asida imunungi makai degi hariba sanore sing animak nupi nakto oibnina mapal lamda leiduna sanawi mahutta lamdam masida sanaba thawuk piduna Manipur gi oiba asengba sanaroma ohening bagi apamba imunungi makai degi phongdrokle asiuma phima sida Manipur sarkarna kari tobagi abaga haibadu Manipur sarkar gi oiba phire aduni imunung khorang ngai riba video journalist Sanjoy Galorena Paudum Jariba Indra ISTV News Thongju Sigulung Mukhong Panbayabadi Kumari Sanjita Haukiba ing solusingani taramari da Glasgow da pangthokpa Commonwealth Games da KG Nifunipan gi kanglupta gold medal lorokpada natana tongan ba national amadi international gi thakta pangthokpa weightlifting masana da gold medal yauna medal kaya lorokhabani hauji railway da thabak tawribadi
Oinam Kendra gi manungda leiba sarkar gi school kuntaret amadi aided school mapal gi fibam ngasi Kendra gi MLA El Radhakishore na koina satuna yangsinkre khongsat aduda mari leinaba official singsu saruk yake MLA Radhakishore na haikibada Kendra asigi manung chana leiriba Khoijuman Primary School Ngaikhong Primary School amadi Hainobok Awangkhul Primary School gi building sing nauna saragani haike paikaliba amadi paikakadoriba thabak singda miyamna mateng pangbiu haike Culture gi lamda mamutana khangba mioi amada Art and Culture Department Manipur gi Director oheningi haina tongan ba culture gi lamda thabak toriba singna semba cultural NGO group na phongdo rakle Ibuyama sumang lila sanglenda pangthoki ba pau gi mifam amada artist singna department asi matam sangna lengakna hanthana thambiba amadi culture toriba artist singi awaba khangbidana leiriba singa si koknana ba culture gi lamda yamna munna khangba mioi ama thamlabade artist singi yauna lamda masigi afaba oigani khale Manipur Art and Culture na mingchat purak haliba lamdam amani asigumba lamasida MCS natraga IAS officer amana director oirakpa ashina administration gi lamda khang haikibadi yai adubu culture gi lamdadi mahakna pangthokpa ngamlaktaba matam kaya yaurakpasu yai hauzik paliba lengaga sina lamdam asigi culture tawriba myoi singi khanbiduna cultural policy mapung phana thambiu haike nasi masaksiman khangba hengkadam male aduga tribe atopudigi madi recognize aur kamana atum krishu to bi bungam drosu ama program lagpa kan muslim de gitu tangkhul de gitu kuki de gitu mau de gitu adu tu le adu thiro whole artist magi recognition lebin akoina pamja potu yaradi asidagi lagpa asidagi hauthokpa asi thabak suruga segi dai tagadeba missing du pubangam ba missing du bu kafam yaba missing du bu target kahlaga asidagi atopami IS MCS ko janghan pitana ba akhoi request ni Apunba Manipur matam isai kanglub amiki artist singna matam khara lepluraba isai nongmai gi thoram ngasidagi amuk pangthukpa horagani haina amiki cherol amana khangalakle hauzik atenba brand lojare Lengsin Biraksi, Jairaubaga Mari Lenana, Directorate of Handlooms and Textile, Government of Manipur Sinzaba, Jairauba, National Handloom Expo, Lisingini Taraganipan, Irainamid, March Kitang Kuntradigi, Nilakuti de Leba, Arban Hatta, Hogdoksare, April Getarahum de Fawa, Chatazagadaba Yongi Mela Asi, Miyamna Mi and Tabida Nabakanganjari, Paujanjariba, Directorate of Handloom Textile, Government of Manipur. Hakchangi labor sorakpadagi producing attaba hakchang choktarba tumma chaba yaraktaba khong hama nungairaktaba singidamata amatta ngairaba upaidi jolib syrup amasung jolib capsule ro changini sinabiyo Kaidurino kanano kaigino kaidubiyo masipumna loi leibidi gari ahan maga tongba ngamdrone khura laga tongni khaliba namai dui kaidro senbun puthoga leibidi ngamdra senbun puthokna leiba ngamdrasu imphal finance ta salo ai jo ahan ba leing ngamdana imphal finance tagi loan oine lori imphal finance na nongbu manung da gari loan lobu yabu thong chaba pizeri adom na pam makal gari kudingma lobu be yabani Unique Education, the first CBSE and ICSE coaching center at Infal. Admission open for 5 months foundation for CBSE 9 and 10, 5 months foundation for CBSE 12 Science, 3 months advanced vacation course for CBSE 11 Science. Class on 2nd April 2018. Girl hostel in the same block. For detailed contact, Unique Education, Segarat Konsing Hazari Leka, opposite Shanghai Express. Quick zone gidi Tatis College di. Mamal suma pang kuding chamane yo sumang roy business alabrina. Ado suma takta superlink footing gi offer me amon pili sidi. Tas electric rang no sin bagum na yo tisin bayar. Dudi sana gi mohut yang na sin bayar. Break matung na may mataram nokchere. Makatawa pauda. Ngarang nung tilpung ohumlom taba matamda Thawal Police Commando amadi kuntaruk Subasam Rifles ki apun makutpu amana. Leirong tel bitra tera uruktagi athokpam tomba kauba KYKL gi mi ama 9mm gi kapayari ba maru taruk detonator ani amadi demand letter ahunga korana fagat le hari amaramda leirong tel bitra dagi frit sabam mani mohon mitai kauba chahi nifu mangarum suraba KYKL gi mi ama 9mm pistol ama magazine ani amadi maru kunga korana fagat le hari Thawal Police na Thawal Nongang Kong da drive Chatabada Yungo Little Chamanga Kunmanga Konana Mioi Amafari Hari
Imphal East District ki oina District Health Society gi medical team mangana district asida lairiba primary health center tara amadi community health center ama amasung primary health center singi akoibada leiba khungang kunda chatagadaba swasta pakhwara cleanliness drive Imphal East ki DCTS Citrana Porompata leiba mak office tagi hawdokre Citrana phongdorakpada driver si April tara manga fawba chatagadabani medical officer amamamna luchingba team manga asina tung koina sanaba yaba lu nan bagi hainabi miyam da lehanaba pandamga loinana activities kaya drive manungda takbi tambigani haike hospital gi leiriba kano de magi kano duda jaga duda kaida sumnagi nalan baduda natana hospital duda leiriba khoi gi doctor sing nurses sing khoi gi suni hanagi magi tongana hana personal hygiene maintain to guna tore adu daga su mase punna mayam punna khangminna ba aduna sagi mai surrounding duda natana personal hygiene on sangsel ani adagi even patient amana sagi health center sida mana si medical care lodana treatment chatharba matam sida su magi oina as a patient amo oina karmain tona magi su personal hygiene maintain to gada ke magi personal hygiene maintain to padu loina na mana hospital du da natraga health center du da laiba matam da magi laidiba even se magi ka da natragi magi se even washroom sangba matam da patient ama oina mana karmaina luna nana magi ngamzaba level da thamam gada ge ga haiba dung be awareness loi chatha gadoi aduna ngasi akoi gi Imphal East district ki oina district health society na sinjeduna sumaina akoi gi team semjadana pangthok kadoriba institutional base as well as koi community base on chatha gadoriba program asi chauna mai pakpa ngamgani haina su asa tawjei aduga siga mari leinana masida directly involved tawgadoriba singda su aina haijari basi masi koi gi commitment amaga dedication amaga loinana kona biu aduga koi gi district sida koina pangthok sabasina hayeng state ki amasung lebak ki oiba choba mai pakpa mapurok ngamna ba khona Thangjam Agro Group na lingkhat pa day care pre-nursery, nursery amadi kindergarten gi oiba JJ School